kilometer kuntrani thoi sangba hanglep thingkhui tibai muglambi upgrade toba medical amadi education ki staff ki damak hanglep ta nauna sagataba transit quarter ki damak ngasi chief minister n birena urep uyung tamkre BJP di atopa political party ga chatminnabagi mahutta kausillaga sizinaba loiraba matung langthoklamba party ni haina JDU Manipur State Union ke president Khetremiyum birena phongdokre Manipur gi maibasingda hojik matam gi anauba lying pathap khanghanaba training piragani haina Health Services Manipur gi director Dr. KH Sasikumar na phongdokre amasung ngasisu haukiba pung kunmarida Manipur da mioi amata COVID positive oiba thena kide laina asna maram oraga mi leitabasu yaukide IS News meeting tabiri bapum namak ahan maktada Monica Mayengbam na taram na okjari COVID-19 dagi ngakthok na ba khutoi na hambiu hand sanitizer sizinabiu mask upiu fit taruki distance sabiu yari bamakai vaccine dose na kapthok piu check-in ba haibasina pom namaki yaifabani hojik pau sandok na pizari lambi sembada land compensation laudaba taragadi Manipur gi manung hanjin ba mafam singda yamna tuna lambi semgani wafam asi ngasi Manipur gi chief minister N Birena district administration Churachandpur na sinduna hanglep subdivision gi mafam kayada paikhat kadaba developmental projects kaya amagi foundation stone yung bagi thoramda phongdokibani ngasi Churachandpur district ki manung chanalaiba hanglep hairiba mafam asida koila thadaba amadi lambi fattaba na maram oraga ana ayek yarakpada sagai saduna puba amadi JCB gi mamangi blade ta anaba haptuna purakpagi thawong kayabu uraba matung ngasi Manipur laingakna atubada Lishingani kulumdoi fawbagi manungda loinaba kilometer kuntrani toi sangba hanglep thingkhui tipai muklambi semlagani hanglep AC gi MLA Ledzamang haukipna phongdokhibagi matung inna lambi sembada compensation amatta lauzaroi hairiba si yamna harawi asumna lambi sembada amadi atopa developmental works kayada compensation laudna lam kathokpiu mafam adu chawkhatnaba laingakna sengani haina phongdokhi Mahatna Makhata aduna P Sejol village asigi ning thona umang kanduna ning thina thambi bagi damakta district administration Churachandpur gi maigedagi akhanna ba mana ama pinaba amadi khulasida development gi thabak khara tauna ba yathang piramkhi loidana popi thariba mafam sing Churachandpur district police na atubada tugaina ba Churachandpur gi SP da khanganki I hanglep ki prajasin nakoina momon nokpa noina katang harau budo ngasi agi mitta uye ado noina hena nokada basi lambi si loirga sapenu mituni anytime any difficulties any problems pau bhaviro unase je tiende hills ki mangonda tiende hills natra mangonda horticulture pahali bane kari ki horticulture pahali no singi area da horticulture ki potential leirba mayams popi tharba mayam je hoje narang arab tagi laido whatever ginger oigera turmeric oigera orange oigera pineapple oigera lemon oigera organic की प्रोडक्ट्स दो मोई मार्केटिंग तौगे मार्केटिंग की प्रॉब्लम ले रोए अखोइना आइने हेक सेम ओइजरपगा फरजोल द चलगा जिंजर की मेला तौइको निंसिंग बिरबर नखै ngasi di madu ki फरजोल दो जिंजर दुना मोई की अचौबा इकोनॉमी अमु ओइरे अदुनो जस्ट कम ऑन अखोइ लेट अस वर्क टुगेदर अखोइ काउथोंना से मसा मसा की कम्युनिटी बेस्ड पॉलिटिक्स तोक्सी कम्युनिटी बेस्ड पॉलिटिक्स अखोइ तौकुमसी we're one here. We're all Manipuri. I'm Manipuri Meite, you are Manipuri Wi-Fi, Manipuri Thadau, Manipuri Paite. You know, sumaina koi fazra le minase. Noi ki leifam noi ki jaga ne. Sai da koi laga I laga le rega mate. But same kat minase. Lambi phata bada Thoram aduda saruk yakiba Hill and Tribal Affairs Minister led pau haukipna phangdokibada Manipur da chawkhatpada yamna thinthaduna leiramba mafam ani ming oina Chandel amadi henglepni ngasidi Chandel gi mafam sing aspiration district oiramba du development aspiration district oire henglipsu athubada miyamna government piriba support asi asumna piragadi yamna tuna chawkhatpa mafam ama oibada matam changloi haina phangdokhi
lambi phatabada maming chatpada khwai chatpa helip lambi ngasi sembirani haibagi honorable CM gi initiative makhada manglan se mangphongnare haibe arba ngasigi numit helip ki constancy gi district numitama mayek lani iraga lehoda numitama oire haibagi mayam na hina khangbi dini sagai sabu khagnatana JCB gi blade taga mi anaba puraga thorak mayam am jaw kare yengbari am to mai taba aspirational district haiba Chandial district ka adum balaitre aspirational district oitre chaukat pa government na pirak percentang sina khak na taba akoi praja sida legi ba praja singna su support to bi ba muchan sidi government ni haidana akoi kangbu ge heina bi tora kanda mafam kharada ahan badina lebai kitang ningkhai lo pada bising tungsang laga lambi de chelak pado lo kumbane na akoi na yo pa pa la chali ne kitang khoto pi la masu ya ba do chuma chakkane ba koi kangbu Thoramapu oiriba PWD Minister Govindas Konthojamna phongdokhiba da state asigi Chief Minister N Biren Masana henglep praja singi damak hakthengna lakba tuna chawkhatpa henglep ama oina ba honariba asi henglep miyam gi laibak fabani hojik henglep AC gi MLA amadi People's CM da piriba support asi tungda su PBU madu oiradi matamgi mamang da thabak loishin bangamgani haina phongdokhi thoramadu da Hill Area Committee gi Chairman Dinganglum Gangmai henglep AC gi MLA Ledzamang Haukip Susarugya khi thoramadu da Chief Minister N Birena Planning Department gi makhada sagadaba transit quarter henglep high school ki classroom taruk sanaba foundation stone sangakhi loinana amusement cum children park amasu sanaba ure uyung tamkhi lamdam asida matam sangna politics tawraklaba miyamgi luchingba oiba sing vote kahanba BJP na pamdaba amade atopa party dagi kausallaga sijanaba yaba sijanaraba matung langthorakpa party ni haina Janata Dal United Manipur State Unit ki president Khetrimium Birena phongdokre JDU Manipur State Unit ki nauna president oiraklaba matung taramna okpagi thoram amanga se lamlai kendra gi manung channa laiba phungdongbam nongpok ningthau community hall da JDU lamlai kendra committee na sinna pangthokre thoramadu da wangangaduna Khetrimium Biren hakibada haujek Chief Minister oiriba N Biren se Congress tagi BJP da kausallaga Chief Minister ohenduna Congress party bu thugai hanmani BJP na atopa party ka chatminnaba hotnabagi mahotta chatminnariba party edubu tugainaba hotnabani ahan bada India dagi Congress Mukta Bharat hairambadagi ngasidi opposition Mukta Bharat haina changsilakpaga loinana regional party yauna BJP na tapa party sing tugainaba hotnarakli kumjali singani kunmari da pangthokadoriba Lok Sabha ki mikhalda BJP maithiba pinaba state asida su tungan political party kaya punsinduna thabak paikhatpa haure Pangthokadoriba Mikhalasida JDU na Inaramadi Outer Assembly Constituency Animakta JDU gi mirep thadokani Panchayat amadi Zilla Parishad ki Pangthokadoriba Mikhalasingda common candidate puthokani haiki mahakna makhata na haikibada State Cabinet mifamna Manipur da you legalize taunaba laukhiba warep adu Manipur miyam gi mayoktani miyam na pambagi matung ina laukhiba cabinet ki warep adu review tawgadabani haiki Manipur Sarkar Sida Maduki Porto Handuispo Sarkar Hopalico political party President Savatamoto. I don't present a Yadabo TT Taunation, President Hotoliko. I don't present my Ukalatro, President my Ukula, the pay of Widow Sarkasm. Say how no day. Other Mio Vera, Imong Anumana, Yamawara, Imong Anum Puvang Motaka, Wara Kanakari, Tauke, you Lina. At the city, you look hanging. Sarkar, my Sarkar, you look hanging. Dilly Mayadra, Nang on the pin of a Pacham later, you look upon a rider. Mayaki, Dilly the Sarkarama, Manipur the Sarkarama, Martin the BJP for Parliament, double engine, Hayamina. Adora the Sarkar is a hiker, Manipur, Chokana Drahan. Adora Karasakat, Toranga, Torakagadi, Karigami, Sokatora, Panga, the Tony, the Haitan with them to Todoreta higher. I took the Mama is the Kari, you Sundore, and you Baba Vitakadore, Biar, Victory, Likadore, Poto of Chakra, you Chakra, myself. Other Mio you the Taraba, Loya Nico, I know Manipur Pardana, Yaga, the Yarodra Kanda, Echo in a press case in Mangari, Zediuna, you think you sick in Handuja, Masiki Mayo Lay, Masi Hando Pio, and not tried.
ngasi ki thauram adu da saruk yakhiba JDU Manipur State Unit ki Chief Coordinator Veteran Politician Nima Chan Luang na haikiba da ngasi BJP da lairiba Chief Minister N Biren dagi hauraga lairiba MLA amade Minister ayamba asengba BJP amata nate haina phongdokhi BJP की ऑपरेशन लोटस हाइबा सी BJP की फुरिद लिटलगा लाइबाक लूट तौबनी लोइनना यामलबा सेल पीदुना अतोपा पार्टी की MLA सिंह लैबने JDU दा वोट कारखिबा MLA मंगा BJP दा चोंगशिन खिबा दु सेल पीदगा लाइखिबनी हाइना मराल सिखि BJP की लाउजे हमो इधर लाउते स्वाइड की लाउने खनाउत की मा BJP नते असाब BJP तो संदर्भ BJP नसी मणिपुर दा MLA लेरिबा BJP की MLA लेरिबा मंत्री ओरिन की वो करम योग की नसी अमत योग माने वो थी बे अमवाने लोइना लमलाई केंद्र की नाव बोमसा मा जो असिंग BJP नते आई कुमने अकोइना BJP तोंगले की अकोइ पोपनते मोनी पोपने आई हाला बस 1994 का MLA ले पनिरो का बने बा अन BJP की रंग सैक्रिफाइस तो है बा आई 1994 दा डॉक्टर तुओगा वो लेकिन से BJP की लोग तो सैक्रिफाइस को ले पड़ती है बा BJP खंगे और ये सही तरह BJP बात हो रहा है BJP के लोग मन खंगे अदो ये लेनी से मणिपुर ले बीरेन चीफ मिनिस्टर विश्वजीत मिनिस्टर कना खेमचान लोई नहीं है के अमत BJP सिंह नती मुझे पास दी BJP अमत नते BJP की पूरी लगा लेबाक लुक तो बकांगू नी Tara Taruk Suba World Rabies Day Manipur da su pangthok na khre One Health Zero Death haiba thim galoina ngasi National Rabies Control Program Directorate of Health Services National Health Mission gi makhada Directorate of Veterinary and AH Services Manipur na sindana Lampil gi ima hall da pangthok khre Thorong mari ledana Kangla gi Nongchup Gate mamang dagi cycle rally amalam thaki Manipur gi maiba singda haujik matam gi anauba laying pathap khanghanna training piragani haina Health Services Manipur gi Director Dr. K.H. Sasi Kumar na phongdokre Wafamasi ngasi Imphal Lampil da laiba ima holda pangthokiba Tara Taruk Suba World Rabies Day thoram da phongdokibani National Rabies Control Program amadi Health Services Manipur na Veterinary and Animal Husbandry Department ki mating galoina na pangthokpa thoram aduda Dr. Singyaw na atay maru oiba miyoy kaya susarugaki mahak na maghata na phongdokibada rabies laina asi khom thakpa khara he na chawba sa singna mi da chiklaba matungda nahanba laina amani Naraba miyoy adu seba tawada yamna khudong thiningai oi maramdi nariba miyoy aduna chikpa natraga khotpagi thawong chatharakpada chekshin haudrabade miyoy adusu awaba tagani adum oinamak hui haudongna chingba sana hek chikpaga matam chana hidak kapthok haurabadi ngakthokpa ngamni haki District Health Society Kakching na sindana One Health Zero Death haiba thimda Tara Taruk Suba World Rabies Day 2022 palan thoram Kakching Council ki conference hall da pangthokhi thoram aduda CMO Kakching Dr. T.H. Rajen DSO Kakching Dr. K.H. Gopeshwar na maru oiba mithung sing oina saruk yakhibaga loina staff sing saruk yakhi Manipur da haukiba pung kunmari da miyoy amata COVID positive oiba thengna khide Active case masing taramathoi leiri COVID common control room dagi thadorakpa report ki matungina laijet asidagi miyoy manga laina astagi nawa fakhi pagalapagi changchada marfudrani pandasmik mari tarukta hengat kre Manipur da hojik fawada COVID na naba migi masing asi punna lag ama lising kuntra mapan chanipan supna tare sukre laijet asina maram oraga miyoy laitaba yaukide amadi lamdam asida laijet asina maram oraga laikitaba apun mamigi masing asi lising ani cha manifuni panda lengdana leiri Amaromda haukiba pungkun mari da India da nauna miyoy lising ahum chatruk supna taret COVID positive oire laikitaba migi masing na tara mari ni pagalapagi changcha da marfudrani pan dasmik taret ani oire apun ma-confirm case na koti mari lak ni mga lising humdra mapan cha mga yaure Active case na lising kunchani pan chahum marfudra mathoini laina asna maram oraga laikidaba migi masing na lak mga lising kunipan cha mga marfu marini laina astagi naw faduna discharge tawkiba migi masing na
koti mari lag nifu lising amapan chamanga kun mangani laina astagi ngak thok na vaccine kap thokiba apun mami gi masingna koti chani tara taret lag fudra taruk lising kun thrama thoi chamanga hen khre malem gi oina covid la chatna khwaidagi hena sok ala balai vaccine gi manungda USA na ahanba India na ani suba amadi France na ahum suba da leire awang nongpok state sing gi oina Assam na ahanba Mizoram na ani suba amadi Manipur na ahum suba da leire Aikoigi ngasigi kunai asi anauba mayol da purakpa matam yauri haina Tampa Foundation amasung CPI Khangabok Local Council ani na punna khotsamnaduna Khangabok makha laikai da pangthokiba chama kuntaruk suba jananeta hejam irawat ke thabum palan thoramda CPI gi National Executive Member oiriba Dr. M Narasingna phongdokre mahakna haikibada Comrade Tamphana Lauramba Thaudang Aikoina Kaufam Thokte Irawot Pu Matam Amada Changjafam Pituna Kathok Pagaloina Thaudang Yakibagi Damak CPI Manipur State Council na awang bathakta ikai khumnaba utli haiki ngasigi thaksi khasi kairaktuna matam amagi chatnaramba afaba yum lingba haibadugi masak uba fanglaktre aran balambi thadoktuna afaba achum balambi paringda chatpagi tangai fadab leiri khunai ama afaba purakpa haibasi ama khakna yaroi aikoi masel punsinduna chatminnaraba matamda chakhatpa Manipur ama oiba ngamgani haiki Tharamaduda L Ruhini Devi Local Executive Member amadi S Chaurin Singh Veteran Comrade Leader na Mitunglen Singh oina saruk yakhi Thoramgi manung chana All Manipur Nupi Marop Khangabok Area Committee ki member singna March Past Contingent amasung chatki Thoramgi saruk ama oina ahal oireba Comrade Singda Tampa Foundation gi maigaidagi achamba khudol pot pituna ikai khumnaba utki Thoramaduda hijam irawot na toramba thabak thoram sing amadi mahaki punsi khongchat ki matang da su marik chumba wafam thamnaki Jahi mangarom chayet na ba ama laibadagi thong loluraba Thauba Laisang Them Primary Health Center ngasi nauna amuk sangabaga loinana mathau tawba haukhre District Health Society Thawal gi makhada Hospital Management Committee Laisang Them PHC na sinduna pangthokpa PHC gi sanglen sangabagi thoramada Thawal District gi Deputy Commissioner Ahan Them Subhasna haunabi matung inna ribbon kaktuna sangabaga loinana hospital asi ngasidagi amuk hanna mahausa gum mathau tawba haure haina lautokhi ngasigi sangaba thoram adugi athoy mitung oikiba A Subhasna hai matam sangna thonglol ruba hospital asi lamdam asigi Senior Citizen Club Organization Zilla Parishad amadi GB gi mihut singna sinbiduna yasinaba ama purakpa amadi nauna amuk semjileba matungda sangaduna miyamda kanaba piba ngamba asi yamna laibak fabani hospital asi nauna amuk hangdok labanina awat pamayam leiba yai adubu atubada laingaki mapi mapa oibisingda pukhatlaga mensinaba hotnagani fan leirabadi Community Health Center CHC gi thakta onkhatnaba hotnagani haiba wafam phongdokhi ngasigi thawramaduda Laisang Them Zilla Parishad ki member MD Abdul Latif Chief Medical Officer Thawal Dr. Y Nakal amasung District Family Welfare Officer Thawal Dr. KSH Memchasu sarugyakhi Panbayay Laisang Them PHC asi kumja lising ni taratare saba loiduna mamingi sangaraga 24/7 service ki khudong chaba leram labani adubu hospital saribal lam napu donor ga government ka yanadaba ama leibidagi matam sangna thonglonu na lerakibani government sinasu health sector ki education sector ka sida achoba miyeng ama thammi aduna masida kabiri ba doctor sing nurse sing amasung atopa medical staff sing se akhoi gi kathokpa ma loinanga akhoi gi praja sing gi akhoi seba tawdaba yade akhoi je as a government servant akhoi gi duty di praja bu seba tawbuni haibase ningsing diraga matam chana akhoi na piriba government gi matam haibama leibo office ki madum ngak na chasi haibaduni haijan ingi se pung se mapan khaida hangwa haibadu doctor baru bo laktri haibagi complain be ngona tahan biraka nusineina thamjarang bodai se
Sagol Bantera Lokrakpam Laikai Ladiba Langaki Amatangai Mahaitam Pamsang Ibimcha Primary School Asigi Oja Singna Mahilo Sangasigi Award Aba Amadi Semjan Sajan Binaba Hanjin Mahilo Sangasiga Marilina Singda Haizer Basu Langaki Maigagi Miking Janglak Tabadagi Laikai Asida Ladiba Machin Manau Group Da Oja Singna Semjan Binaba Hairak Patagi Machin Manau Gi member Singna Angamba Sel Kainaduna Classroom Sing Asigi Wall Partition Amadi Flooring Sing Semjin Krihaina Machin Manaugi Secretary Chongtham Marshall Singna Fongdorakli Mahakna Makha Tarduna Maruoina Mahiloi Singasibu Semjin Bagi Wakalondi School Asida Tamniba Mahiroi Singasi Tungi Apaba Yumbirel or Katabamaramna Mating Asipang Bani Haujik Makoina Lairik Tampam Classroom Matik Jana Laitriba Si Lagakna Semak Pangaidana Laibagi Mahot Atubagi Oina Machin Manau Group na Semjin Kibani Masigi Makha Tarakpa Mahiloi Singasi Award Apasing Marineba Singna Atubadamit Ying Jangbirakani Haibagi Tazaba Tamlakli Tasina school siwar bakra do juni bina bahar ki bagi koina chhatra sigi khalaga koina sinau dalai riba membership kono pe thakha nu na school di ham di na school classroom partition kha ba ma flooring si ham di na pe ka chabni makata ra pati school siwar pa sing mari leine ba authority singa tu matanga membership ni having is saja samjana Nakalamaromda Ibimcha Primary School ki Principal Premila Devina Lengak Takayarak Hazabada Hanna Yengaktraba Mahilo Singasibu Machin Manau Hariba Group Asina Semjin Birakpada Tagatpa Fongdorakli Ada flooring kaiba kaya sinasin makoina minsan binabdagi fazana simbi sabi dana hobi tawba hawle masigi da magta masi manaw ko ba sangta nasi ko kaya hingay na kana udami ang kanasi Shri Govinda Raseswari Pala Maru Amadi Shri Gopinath Devta Senate Committee Ningtau Khong Nasinna Raja Shri Bhaigachandra Laikidabagi Chani Kunmari Raksuba Kumon ngasi Shri Gopinath Temple Ningtau Khong da Pangthokre Ngasi Pangthokiba Thoramaduda Works Minister Govinda Skonthozam Shri Govinda Raseswari Pala Maru ki President Dr. Chongtham Jamini Devi Kalaraj Rajkumar Jila Sana Amadi BJP Bisnupur Mandal ki President N. Ragumani Singna Maru Oiba Mitung Singoina Saruyaki Kalaraj Jila Sana Amadi Magi Senapati Pukrambam Sivanandana Luchingduna Rajashri Bhaigachandra da Laisu Katlabatungda Shri Govinda Raseswari Palagi Isai Hanbi Rajkumari Babita Devi Duhardana Rajkumari Ibimcha Devi Khombang Bana Dr. Chongtham Jamini Devi ki Sanskritan Pangthoklaba Tungda Shri Gopinath Amadi Shri Rajashri Bhaigachandra ge Bhog Arti Katlaba Tungda Mathil Chamanipan Prasadam Seva Kat ki hari Rejuvenation of Nambul River Program gi Makhada Safe Nambul River Fast Committee Amadi Manipur Langaki Directorate of Environment and Climate Change na Sinduna Numid Humni Chathagadaba Nambul River Fest ngasi Kaisamthong Moirang Ningtho Lerek Machinda Leiba River Front Garden da Kaisamthong Assembly Constituency gi MLA Nisikant Sapam na Haudokre Nambul Kansi Ipa Ipugi Khongul Lisi Haiba Hiramda Pangthokadoriba Festival asida Turela Sibu Kannaba Awareness kaya yauna Tongan ba entertainment show kaya su utkadori Thoramaduga Mari Lenina Nisikant Sapam na Fongdokibada Nambul Turel Haiba asi Manipur Pum Namaki Lifeline Oriba Turela Mani Adubu Haujik Turel asi Motsilakliba asi Nungsit asi Toxic Hamade poisonous oirak panani Turel asi fresh water oirak naba angamba thakta hotnarakpani ngasidi Nambul Turel mapala sida team Nisikat na hotnaduna ahal singna walking chatpa yananaba mafam semba ngamle masina masamau fabatanadana Imphal dasu fazaba haplakle hari
ngasi save nambul theme da akoi thaba khara paikhat chari ngasi na ahom tanja hai tare nambul city in fact sam thong gi tanate imphal gi lifeline makhala mani imagine to view nambul se sum nong manoi sum mothar ei se akoi gi nuksit se toxic ai ti poisonous oirakpa nambul se fresh water oina lam thamba akoi patauti langthadaba fresh oil di sidai da akoi sidai semgalei ba environmental ga akoi team ga semgalei ba lawn macha macha le me am se akoi gi ahan sing walking tawni khangte na sing jogging tawni khangte si aduga akoi imphal ju beautify tawba na si gi kaino theme da changjarakpani aduna mayamna appeal tawjari si just akoi gi harau kumai tanatana behind this akoi message ama leiba to save nambul clean nambul keep it clean because nambul se akoi gi lifeline ni entire imphal gi lifeline ni aduma ngai hajani. The Readers Collective na sinduna state ki thakta tha asikitang kuntradagi October 8 fawba numit tarani chupna Red Dawn haina mingthon ba book fair kam literary festival DM Commerce ki ground da pangthoklagani haina the Readers Collective ki coordinator Saram Inaubana phangdorakli ngasi Manipur Press Club da pangthokiba pawgi mifam amada Inaubana hai book fair asi ayoki pung tara dagi numidang wairam pung mga fawba pangthokani Thoramasida tongan lairik makal amadi irabot ki wakalon ngamari lenaba lairik sing ataba mamalda fanghangani Thoramasigi manung channa aibi singa unagani sereng thiba irabot ki maramda nainaba lamdamasigi khunai asida thengnari ba khodong chadaba singi matangda khananina amadi art exhibition na chingba thoram sing supang thokani hariba thoram sing aduda laibak miyam Mahiroi Singh Lengbiraktuna Saruk Yabiu, the Reader Collective na kunai asida thokliba thodok wathok sing munna amadi kupthana scientific oiba mawong da nainaba amasung nainabagi mathau taba do khangmin nabagi hapamba aduna maram oiduna angamba thoram sing pangthoktuna lakli iba paba amasung nainabaga khaktana tana irabot ki wakhal paring sing thabakta onthoktuna manaba kunai gi lambi da changshimina se haiki Manapur Kunai Amada Tazaba Amadi Iraboki Wakal Pering and Dudasu Tazazaba when Kunai is the two river to Watoxing Asibu Nainaba Baba Amadi Pong in the Baktoriba Dum Bakam Amane when an account Asigi MU campus the Laiba the Readers Bookstore Asisu Kamu Asigi Musina Zalaituna Tongan Bamakangi Laik Naliba Dum Laba Sabstore Bookstore Sina Matang Kayada Laiki Mela Pantotuna Yaribonkai Laik Babli Hainabit Naba Kunai is the two river to Watoxing Munna amadi kupthana nainabagi dumsawa amadi scientific oiba mongda nainaba masung nainabagi mathuk taba du khaminabagi apama duna maram oiraga angamba makai pongan larik sing asi miyamda yonjari the Readers Collective amadi masina chalaiba the Readers Bookstore na lakleba September ki tang 19 da irabot ki mapung numika iroina October ki tang 8 phawba numit 10 ki oiba Red Dawn haina mingthonjaba Book Fair Cum Literary Festival Ama Dem Commerce Ground da Nutigi Pung Tara Dagina Manga Phawa Pangthok Sakani National Legal Services Authority gi makhada District Legal Services Authority Ukhrul amadi Manipur State Legal Services Authority na khutsamnaduna paralegal volunteers singi oiba capacity building program amangasi Ukhrul gi district and session court ta pangthokre providing legal aids to victims of domestic violence and cruelty ahai bahiramda pangthokpa program aduda district asigi district and session judge Samom Ibjen District Legal Services Ukhrul gi Secretary Hiralata Moirangthem amadi atai maru oiba miyoi gi asaruk yakhi yumgi nupi singda otpanaiba tauba matamda ngakthoknaba tongan ba profession kaya ki matangda Samom Ibjenna wa ngangki nupi singda chathaba miyot minai kaya dagi ngakthoknaba honabada paralegal volunteers singna mating pangba yai haiki Board and Lauba HSLC examination lisingani kunithoida COVID-19 na mahi masing tambada khodong cha da bakaya mayok na kipadagi subject ani fail oireba mahiroi singbu mathang chahida supplementary examination than bagi mahotta handak chahi compartmental exam than bagi aya ba pirak pagidamak all Manipur Students Guardians Organization Manipurna Education Minister pro thagatpa phongdorakli hojik pawgi marak thatna atem break amatang lawinasi Electric lakdabana maram oiduna asabi ising phanglar haibi nungsa thiningai leitraba Thompson solar water heater contact number 9612391300 and 9862669522
ꯑꯩꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯅꯤꯡꯊꯝꯆꯥ ꯀꯥꯔꯣꯡ ꯏꯝꯐꯥꯜ ꯋꯦꯁ ब्रेक की मतुंगदा मयाम मुदाराम ओक्चरी मखादा पाउदा कुमजा लिसिंग अनि तरुक की जून थादा थोकिबा मिहात अमगा मरी लेना सेशन जज कोर्ट बिष्णुपुरदा चथरखिबा केस की ngasi hearing चथखरे मिहात असिदा चेन्नई हारिबा मियोय अनि निंगथौजम यायमा चहिनि फुतरो अपोकपा एन मतुंबा थांगा करांग चिंगजेंग अमदि लेकाय असिमक्तदगी निंगथौजम कुमार चहि यांखै माथोय अपोकपा एन मेघो मराल लेरे हाइना कोर्ट असिगी जज डब्ल्यू टोमेना लौथोखिबा लोइना सजीवा जेलदा थाजिनखरे मथंग थागी तांग मरीदा मखोय अनिमक अमुक हन्ना कोर्ट असिदा पुथोकलबा मतुंग मरालगी मतुंग इन्ना चेराक पीरगनि हारि पनबा याबदी कुमजा लिसिंग अनि तरुक की जून की तांग तरुकता करांग खुमन पोकपा लाई हराव फम मनाक्ता ले हारिबा मियोय अनि असिदा यु ngaurga karang maning laikai W Laksha kauba miyoy ama hatki haibagi matangda courtta case tathatuna lakibani Manipur Pollution Control Board MPCB gi senthang makhada Polestar College Hianglam Wabagai gi Environment Science amasung Geography Department sinuna Engineering Environmental Issues Protections Conservation and Management haibahiramda numit nini chupna chathagadaba National Seminar amangasi college asigi hall da haudokre seminar haudokpagi tharamadda Manipur Pollution Control Board MPCB chairman su oidiba Wabagai Kendra gi MLA Dr Usam Deven Singh Polestar College Hianglam gi Principal Dr Irangbam Gopal Singh Manipur Pollution Control Board MPCB gi Member Secretary T Mangi Singh amasung Manipur Pollution Control Board MPCB gi Environmental Engineer Dr W Roshan Singh na athoi mitunglen oina sarugyakhi National Seminar asigi ahanma technical session da DM College of Science Imphal gi Department of Environmental Science gi Assistant Professor Dr Lekmabam Sanjoy madi ani suba technical session da Manipur University gi Life Science Department gi Associate Professor Dr KSH Birlana Chairperson Singoiduna India gi tongan state singi college amadi University singdagi sarugyaba lakiba miyoi singna makhoi gi paper sing pathoki athoiba mithungi warol piraduna Manipur Pollution Control Board ki chairman su oiriba MLA Dr Usam Devenna Pollution Department na consendaba department tamta laite department asida karigumba kharadi soidana tawduna pollution free oiba lamdam ama oina honagani Manipur laingakna half liter gi water bottle thingle haina laukthokrabasu ngasi fawba thabakta onthokpa ngamdri masi athubada soidana thingnaba DIG da che tharagani haina phongdorakle ngasai mamangda khoi ga jar daski tawriba mobil mathina tuna dan haiba mayam se khoi khoi Manipur da leiba mayam si workshop ta hangiba adagi leiba khoi hospital hangiba adagi clinic hangiba khoi school hangiba singse school hanga jo khoi si pollution ta gali kai di ma leida sa ta thamjala ni sa ta kai sai kai du doi kai krisi dali khodi ma singi loi tin khoi pollution ta tasoi pollution di pamena taso ba department pollution lai posina environment wisnu everything could be you mal dasong the department ai la paji gai ba batam kharisida kari gum ba angam ba khardi hodaga koi pollution si free oina ba kai ba khardi public ta message pi ba gamna ba adu mama oina hoda ba batam da masi gi public masi gi seminars di obi ho jasina message pi bi dana thodang lomina raga adu ba pollution si free oina ba hoda ba akoi ba sen thodang lomina si hai ba ai wai si tabjake Relief and Disaster Management Department of Government of Manipur gi Disaster Management Institute na sindana numit nini jethagataba awareness program cum fire safety mock drill gi thoram amanga se Thobal ahukha da laiba MSNRL Energy Station da pangthokre State Disaster Response Force SDRF ki sub team commander o achobon chingduna Chathakiba mock drill aduda khudakta mahau langpuk ama thoklakpa matamda miyamna khudakki oiba karamba pambai tawba yabagi amadi SDRF na lauriba thodang sing miyamda demonstration tawduna utki mock drill aduga mari ledena SDRF ki training officer Namita Trongbam na Phongdorakpada mahau langpok haurakpa matam amadi khanghaudana disaster ama thoklakpa matamda miyamna kari section thorang lakhotkadagi haiba adu SDRF na school college amadi government office na chingba mafam kayada chahi chuppa leptana pangthoktuna lakle mahau langpok khwaidagi thokanba mafam ama hairagadi oil pump station asisu ama oibenina station gi miyoi sing amadi miyamda khara makhai awareness piba oina numit nini gi thoram asi pangthokpani haina phongdokhi mock drill asi pangthokpada Thobal Fire Service team na mating pangbibagi damaksu apen phongdorakli
relief and disaster management sinziba program ni program si akhoi school college adi government offices sinda akhoi adum chahi chupo adum chathadana lakpo program ni aduga ngasigi oina di akhoi na 2 days sigi oina akhoi na oil pump se akhoi na sus tawzabani oil pump se sus tawriba se karigino haiba kanda yamna vulnerable oiba mafam habadi khudong thiba thokan ba yaba mafam amani haraga khalaga akhoi na sus tawzabani aduga khudong thiba haiba si maktabu asi matam sida tholakani natraga sigi tang sida tholakani haiba leitabani na akhoi gi normal day sida kariguma khudong thiba ama thoe oil pump sida mai ama chae na khalasi adoi targadi thangna bada leibiribe meoi sing adagi di oil pump sida deploy torga leiba mi sing sina kari kari section thorang logodage amadi kari karamba thawong tawraga amang ata mayam sida gi khitang akhoi na kanba ngamgadagi haiba sigi knowledge department sigi site gi pizabani Thasiki tang kunithoi dagi kunmanga fawba Lucknow da pangthokiba Taramathoi suba National Vovinam Championship 2022 da Thawal District ki Tekcham dagi sanaroi Taramathoi na gold ahum silver ani bronze taruk punna medal Taramathoi laraktuna Manipur gi mingchat purakpada ningsing loop Tekcham na Taramna oktuna pukning thawat khre sanaroi sing asina ngasi nungthil Imphal gi International Airport ta yorakpaga ningsing loop Tekcham gi thawmi singna oktuna Tekcham laibung fawba lakpada hana laibung da ngaidun leiramba miyamna lai pareng hoktuna taramna okhibaga loinana sanaroi sing asida ningsing loop Tekcham na su achamba khodol tamduna pukning thawat ki championship adada Tekcham khongang dagi Maybam Kundan M Jenison amasung L Chingkhaina gold medal amamam lauki Lamngan ba masung L Dinaranna silver medal amamam lauki L Chingkhai ngan ba M Thakeshwar N Sankar N Raju S Manisana amasung S Messina bronze medal amamam lauki Malin Pumbada Pangthok Nabagum, ngasi Imphal Obstetrics and Gynecology Society IOGS Nasinuna International Safe Abortion Day ki thoram pangthokre Regional Institute of Medical Sciences ki Department of Obstetrics and Gynecology ki Conference Hall the pangthokpa thoram aduda IOGS ki President Dr. N Subodha, Secretary Dr. K Pratima Devi, amadi OGSI ki member Dr. R.K. Praneshwari Devina athoy mitunglen oina sarugyaki loinana mama oibi kaya su thoram atuda sarugyaki expert kaya na abortion tawbaga mari leinaba wafam kaya phongdoknaki September thabum ama leptana chatharakpa Poshan Abhiyan haiba theme gi makhada pangthok rakhiba Rashtriya Poshan ma lisingani kunithoi loisinbagi thoram ama ngasi Paurabi Lining Thoputhiba Community Hall da pangthokre ngasi gi thoram adu Sector 19 ICDS Project Imphal East 1 Sawombungna sinuna pangthokibani thoram adu da Waiton Gram Panchayat ki Pradhan P Surbala Paurabi Part 1 gi member Yambem Naupi Gem Public School Paurabi ki Principal Wahengbam Janmen Joy Maitei amadi maru eba miyoi kya na sarugya ki ngasigi thoramadu Paurabi da laiba Anganwadi Center Taret ki worker amasong helper singna makoina sajaba sanapot sing utuna tiliba miyam gi pukning chingchin ki tiliba miyam da Rashtriya Poshan ma gi wangang loi singna paudel pikhi Poshan Abhiyan gi makhada thasigi tang amadagi kuntra phawba chathagadaba Rashtriya Poshan ma gi thoram ngasi anemia for children adolescent girls and women haiba hiramda Sagolban constituency gi manung chanba kangamba laikai dasu pangthokre Thoramaduga Mari Lenana ICDS ki CDPO Rosni Chand Taurangbam na hai Rashtriya Poshan ma sikarino masikari gidamak pangthokpano haibana chingba adu miyamda khanghanaba pandamda ICDS na thoram asi pangthokpani masida food fairs na marum oiba thoram oiri Anganwadi workers singna display toriba chanaba chinjak singda nutrition protein iron na chingba hena yawi yaude Masi chabana kari da kanai haibana chingba miyamda khangalai thoram asida nupi singda he namit yeng thambagi maramdi chanaba chinjak sem sawa thongba asi nupi na ayamba oibana makhoina khanghaunaba hotnabani haiki thoramatuda ICDS ki supervisor Dongbram Alan Naurem Bebirani Seram Ronita amadi ajunmai dongmai susarugya ki Anganwadi amadi helper singna puthokpa sanapot singsu display tawki
Jiribam district ki manung chana laiba Borobekra subdivision ge amata ngaireba Borobekra Higher Secondary School ki upgrade tawada hab khiba oja sing award pa chemistry ki oja amadi regular principal natraga vice principal athubada thabira o karigumba thabiraktrabadi mathang tha October ki tang ama dagi matam chuppa ki oina school thong thingzelagani haina tawramba khongjang adu matam kharagi oina handokre ngarang education minister ts Basanta Singna matric compartmental examination ge fall haidok pa matamda Manipur gi oina oja sing rationalization tawbagi thabak chayol amada loisilagani haina lauthokiba adu bu thajaba thamduna thabak oina pangthok apiduna Borobekra school gi award pa oja sing thabirakani haibagi thajaba thamlakli ningsing bayai September gi tang 13 da school asidagi yamlo mahairoi singna rally ama chatuna Manipur gi chief minister education minister local MLA director amadi Jiribam gi DC yauna Borobekra subdivision gi SDC MCS M Devananda Singh gi kuthangda memorandum pishin kibani date 14 September 2022 में थ्रू SDC memorandum दिया है मणिपुर का honorable CM and education minister director local MLA and DC Jiribam हमने मेमोरेंडम इसलिए दिया है कि हमारा स्कूल में शॉर्टेज ऑफ टीचर्स है और केमिस्ट्री टीचर एक भी नहीं है इसलिए ये फुलफिल करने के लिए हमने मेमोरेंडम दिया है। इसलिए हमारे यूनियन ने फैसला लिया है कि जो 1 तारीख से स्कूल क्लोज करने का फैसला किया था वो हमारा जो Kakching Ningthau Laikai Dalaiba Ima Hospital Kakching Bu Ideal Youth Association Kakching Wairi na thakat pafong dorakli ngasi association asigi thawmi singna Ima Hospital Kakching da chatuna hospital asibu thakat pafong dokpa aduga mari ledina Ideal Youth Association Kakching Wairi gi General Secretary M Ravi Chandran na phongdokhibada haukiba COVID-19 ki anisuba wave ki luraba tanfamda Ideal Youth Association na konba area da laiba Kha Manipur College KMC mamang dagi angang unaba kuidriba mau naha ama COVID positive oiduna aruba phibam da lakpadagi Ima Hospital gi KMC da hangba COVID care center da lenna layeng bikhiba galoinana hariba imung asigi mioi amasu COVID na duna aruba phibam da laibadagi Ima Hospital na imung asigi awaba uduna Imphal da laiba Raj Medicity ta pukhat pibada natana lupa lising marfu gi tengbang pikhiba amadi ngasi mak Kakching Wari khongoi paringdagi ima ama mahaki awaba yenglaga achangba senfam sing laudana lemna layeng biri asiguma private hospital amana awa ana laita laide ubiduna achawba mating pangduna layeng biba asigi damak Ideal Youth Association gi maigaidagi Ima Hospital Kakching bu haningai laitana thagachari haiki Ima hospital ngasi Kakching da Ima hospital mo ingkalakpa Ima hospital ngasi mateng pangdiri ba COVID ki dungraba timing da Ima hospital lawliba thogang khudingmak organization di site gi adumatik thalaga pudokchari maximum da private hospital amana Kakching manungda asumba private hospital amana asuk chawa mateng pangdirpa private hospital se Ima hospital wore hanji organization di secretary site ngasi mediani khunda pudokchari State Finance Commission lising kun kunmathoi ki sentham wakhada angtha gram panchayat ki nanauna saba Western Panthobi Club WBC angtha gi sanglen ngasi haunabi matung inna sangaduna miyamda khutsinakre WBC amadi angtha gram panchayat anina khutsamnaraga sinduna ngasi angtha maning laikai dalaiba WBC gi sanglen sangabagi thoramadada Imphal East Jilla Parishad ki hanagi adhyaksha Konthaujam Tombi Singh angtha GP ki pradhan Thiam Manihal Singh Junior MCS Lokrakpam Johnson Singh Yambem GP ki pradhan Sanabam Bimol Singh Tulihal GP ki pradhan MD Khalik Chanam Sandrok ki GP ki pradhan K Sundar Singh Social Worker Kongbam Roman Singh amadi angtha gram panchayat ki panchayat secretary Laurembam Tikendrajit Singh na mathang sitna athoiba mitunglen thoram mapu amadi akhannaba mitunglen Singh oina sarugyaki
ngasigi sangabagi tharam adu loisilakpada football exhibition amasu pangthokhi panbayai lupa lakh 30 rom changna sakiba sanglen adugi damakta state finance commission lisingani kun thoida lupa lakh 13 kai thoraki chawrakna lupa lakh 13 romdi pradhan th manihalna club ki amadi miyam ki yaifanabagi pandamda puthoki hairi ngasigi oiba inga sagi pau pizari ICAR lampeldagi thorakpa report ki matung ina ngasi khwaidagi sakibagi chang asi celsius degree 39 amani ingbana celsius degree 19 ama oiki nungsete yawba ising malilgi changna ayukta chada marfudra amadi nungtilana chada yangkhai mari oiki nungchubagi changna millimeter ama dasmik nipan oiki aroibada maroiba pau kilometer 12 sangba hanglab thingkhui tipaimuk lambi upgrade tawba medical amadi education ki staff ki tamak hanglab ta nauna sagadaba transit quarter ki tamak ngasi chief minister n birena urep yung dongkre BJP di atopa political party ga chatminnabagi mahutta kausillaga sizinaba loiraba matung langthok lamba party ni haina JDU Manipur State Unit ke president Khetrimiyum birena phongdokre Manipur gi maiba singda hojik matam gi anauba layeng patham khanghanaba training piragani haina Health Services Manipur gi director Dr. KH Sasi Kumar na phongdokre amasong haugiba pung punmarida Manipur da mioi amata COVID positive oiba thenakide laina asna maram oraga mi leitaba yaukide ngasigi oinadi IS News na pizaba pau matang sa loisinjari